MSPD ꯁꯤꯡꯒ ꯌꯥꯔꯒ ꯃꯌꯥꯝ ꯆꯦꯛ ꯃꯤꯇꯔꯅ ꯍꯥꯟꯅꯒꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯄꯥꯜꯂꯤꯕ ꯑꯅꯧꯕ ꯃꯤꯇꯔꯁꯤꯒ ꯂꯣꯏꯅꯅ ꯃꯤꯇꯔ ꯄꯥꯜꯂꯒ ꯀꯩꯒꯨꯝꯕ ꯗꯥꯎꯠ ꯂꯩꯔꯒꯁꯨ ꯆꯦꯛ ꯇꯧꯃꯤꯟꯅꯁꯦꯅ ꯍꯥꯏꯈꯤꯕꯅꯦꯕ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯃꯦꯗꯤꯌꯥꯗ ꯐꯣꯡꯗꯣꯛꯏꯁꯤꯅ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯀꯟꯖꯝꯁꯟ ꯂꯣꯏ ꯍꯦꯜꯂꯦ ꯈꯣꯠꯂꯦꯅ ꯌꯥꯝ ꯁꯤ ꯊꯝꯕꯤꯔꯛꯑꯦꯕꯀꯣ ꯑꯗꯨꯕꯨ ꯁꯤ ꯆꯦꯛ ꯇꯧꯃꯤꯟꯅꯁꯦꯅ ꯍꯥꯏꯈꯤꯕꯅꯤ ꯍꯥꯏꯕꯇꯗ ꯁꯤ ꯑꯩꯈꯣꯏꯗꯤ ꯆꯦꯛ ꯇꯧꯔꯒꯁꯨ ꯂꯩꯇꯦ ꯍꯥꯟꯅꯗꯒꯤꯀꯣ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯅ ꯃꯣꯏꯅ ꯄꯥꯕ꯭ꯂꯤꯛꯇ ꯃꯌꯥꯝꯗ ꯂꯥꯟ ꯑꯃ ꯎꯕ ꯐꯪꯉꯦꯕ ꯁꯤꯒꯤꯁꯦ ꯀꯩꯒꯤꯅꯣꯗ ꯍꯦꯟꯅ ꯀꯟꯖꯝꯁꯟ ꯇꯧꯕꯁꯨ ꯁꯥꯟꯅ ꯊꯝꯕꯤꯔꯤꯕ ꯍꯦꯟꯅ ꯆꯥꯏ ꯃꯩ ꯍꯦꯟꯅ ꯆꯥꯏ ꯈꯣꯠꯂꯦꯅ ꯁꯤꯗ ꯑꯃꯨꯛ ꯁ꯭ꯇꯦꯞ ꯕꯥꯏ ꯁ꯭ꯇꯦꯞ ꯍꯥꯏꯕ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯋꯥꯏ ꯑꯥꯔ ꯁ꯭ꯃꯥꯔꯠ ꯑꯩꯈꯣꯏꯒꯤ ꯄꯣꯏꯟ ꯅꯝꯕꯔ ꯍꯧꯖꯤꯛ ꯄꯤꯖꯈꯤꯕ ꯀꯣꯏꯁꯟꯁꯤꯡꯁꯦ ꯁ꯭ꯃꯥꯔꯠ ꯃꯤꯇꯔꯁꯤ ꯀꯩ ꯏꯟꯁꯇꯣꯜ ꯇꯧꯔꯤꯅꯣꯅ ꯍꯥꯏꯕꯁꯤꯗꯀꯣ ꯁꯥꯟꯅ ꯊꯝꯕꯤꯈ꯭ꯔꯦ ꯑꯦꯁ ꯄꯔ ꯗ ꯒꯣꯔꯃꯦꯟ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯃꯇꯨꯡ ꯏꯟꯅ ꯁꯤꯗꯁꯨ ꯌꯥꯎꯕꯅꯦ ꯀ꯭ꯂꯣꯖꯔꯗ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯄꯥꯋꯔꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯑꯦꯛꯖꯤꯁꯇꯤꯡ ꯃꯤꯇꯔ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯍꯥꯟꯅꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯁ꯭ꯃꯥꯔꯠ ꯃꯤꯇꯔ ꯂꯣꯏ ꯁꯤꯜꯂꯣꯅ ꯏꯟꯁꯇ꯭ꯔꯛꯁꯟ ꯑꯃ ꯈꯔ ꯇꯧꯕꯅꯤ ꯀꯅꯥꯒꯤ ꯏꯟꯁꯇ꯭ꯔꯛꯁꯟꯗ ꯍꯣꯡꯗꯣꯛꯏꯅꯣ ꯍꯥꯟꯅ ꯑꯩꯒꯤ ꯃꯤꯇꯔ ꯂꯩꯅ ꯀꯩꯅꯣ ꯁꯤ ꯄꯥꯟꯁꯤꯜꯂꯤꯅꯣ ꯑꯩꯈꯣꯏꯗ ꯑꯦꯂꯤꯒꯦꯁꯟ ꯂꯩꯁꯦꯀꯣ ꯑꯗꯒꯤ ꯒꯣꯔꯃꯦꯟꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯄꯩꯁꯥ ꯃꯥꯡꯍꯜꯂꯤ ꯈꯣꯠꯍꯜꯂꯤꯅ ꯁꯤ ꯑꯦꯂꯤꯒꯦꯁꯟ ꯑꯃ ꯂꯥꯛꯑꯦꯕ ꯁꯤ ꯅꯠꯇꯦꯕ ꯁꯤ ꯀꯔꯤꯒꯤ ꯇꯧꯔꯤꯅꯣ ꯍꯥꯏꯕꯗꯤ ꯑꯦꯗꯚꯥꯟꯇꯦꯖꯁꯤ ꯀꯩꯅꯣꯗ ꯏꯅꯔꯖꯤ ꯑꯦꯀꯥꯎꯟꯇꯤꯡ ꯑꯅ ꯀꯣ ꯂꯣꯁ ꯔꯤꯗꯛꯁꯟ ꯑꯅ ꯍꯥꯏꯕꯗꯤ ꯏꯅꯔꯖꯤ ꯑꯦꯀꯥꯎꯟꯇꯤꯡ ꯍꯥꯟꯅꯒꯤ ꯄ꯭ꯔꯤꯄꯦꯗꯁꯤꯗꯤ ꯁ꯭ꯇꯦꯟ ꯑꯂꯣꯟ ꯁ꯭ꯃꯥꯔꯠꯅꯦꯕ ꯌꯨꯝꯗ ꯄꯥꯜꯂꯤꯕꯁꯦ ꯈꯨꯗꯣꯝꯕꯤ ꯅꯝꯕꯅꯦꯕꯀꯣ ꯁꯤꯗ ꯇꯧꯔꯤꯁꯤꯗꯤ ꯏꯅꯔꯖꯤ ꯀꯌꯥꯝ ꯆꯥꯒꯦꯁꯦ ꯑꯦꯛꯖꯦꯛꯂꯤ ꯈꯪꯕ ꯉꯝꯗꯦꯕ ꯁꯣꯝ ꯀꯟꯖꯨꯃꯔꯒꯤ ꯌꯨꯝꯗ ꯃꯩ ꯀꯌꯥꯝ ꯆꯥꯏꯁꯦ ꯈꯪꯕ ꯉꯝꯗꯦꯕ ꯆꯠꯂꯒ ꯀꯟꯖꯨꯃꯔꯒꯤ ꯄ꯭ꯔꯦꯃꯤꯁꯦꯁꯇ ꯑꯩꯈꯣꯏ ꯚꯤꯖꯤꯠ ꯇꯧꯗ꯭ꯔꯒꯗꯤ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯀꯟꯖꯨꯃꯔꯁꯦ 5 ꯂꯥꯈ ꯀꯟꯖꯨꯃꯔꯕꯨ ꯂꯩꯕꯁꯦ ꯄ꯭ꯔꯤꯄꯦꯗꯇ ꯑꯩꯈꯣꯏ ꯌꯨꯝ ꯈꯨꯊꯣꯡ ꯈꯨꯗꯤꯡꯒꯤ ꯆꯠꯂꯒ ꯊꯥ ꯈꯨꯗꯤꯡꯒꯤ ꯏꯅꯔꯖꯤ ꯑꯦꯀꯥꯎꯟꯇꯤꯡ ꯇꯧꯕ ꯉꯝꯗꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯁ꯭ꯃꯥꯔꯠ ꯃꯤꯇꯔꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯇꯨ ꯋꯦ ꯕꯥꯏ ꯗꯥꯏꯔꯦꯛꯁꯅꯦꯜ ꯀꯩꯅꯣꯅꯤ ꯀꯝꯃꯨꯅꯤꯀꯦꯁꯟꯅꯦꯕ ꯁꯤꯁꯨ ꯄ꯭ꯔꯤꯄꯦꯗ ꯆꯞ ꯃꯥꯟꯅꯩꯑꯕ ꯃꯥꯟꯅꯕꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯁꯤꯒꯤ ꯏꯅꯔꯖꯤ ꯑꯦꯀꯥꯎꯟꯇꯤꯡꯁꯤꯗ ꯀꯟꯖꯨꯃꯔꯁꯤꯗ ꯃꯩ ꯀꯌꯥꯝ ꯆꯥꯏ ꯀꯟꯖꯨꯃꯔ ꯃꯁꯥꯁꯨ ꯎꯖ ꯐꯪꯅꯤ ꯃꯥꯏ ꯃꯣꯕꯥꯏꯜ ꯑꯦꯞꯇ ꯑꯩꯈꯣꯏꯅꯁꯨ ꯎ ꯐꯪꯒꯅꯤ ꯀꯣ ꯑꯗꯨꯒ ꯁꯦꯟꯁꯤꯇꯤꯚ ꯑꯣꯏꯕꯗ ꯁꯤꯅ ꯍꯦꯜꯂꯅꯤ ꯀꯩꯒꯤꯅꯣꯗ ꯉꯁꯥꯏꯒꯤ ꯄ꯭ꯔꯤꯄꯦꯗ ꯑꯍꯥꯟꯕꯁꯤꯗꯤ 2 ꯀꯤꯂꯣꯋꯥꯠ ꯂꯧꯈꯤꯕꯁꯦ ꯑꯦꯛꯁꯦꯁ ꯂꯧꯔꯛꯄ ꯀꯥꯟꯗ ꯃꯨꯠ ꯑꯣꯏꯕ 3 ꯀꯤꯂꯣꯋꯥꯠ 4 ꯀꯤꯂꯣꯋꯥꯠ ꯂꯧꯔꯛꯄ ꯀꯥꯟꯗ ꯑꯗꯨꯗ ꯃꯥꯡꯉꯤꯕ ꯃꯩ ꯍꯦꯟꯅ ꯀꯟꯖꯨꯝ ꯇꯧꯔꯤꯕ ꯃꯩꯁꯦ ꯑꯩꯈꯣꯏꯅ ꯎ ꯐꯪꯗꯦꯕ ꯀꯣ ꯑꯗꯒꯤ ꯏꯚꯟ ꯁ꯭ꯃꯥꯔꯠ ꯃꯤꯇꯔꯁꯤꯗꯗꯤ ꯑꯩꯈꯣꯏꯅ ꯀꯟꯖꯨꯃꯔꯁꯤꯅ ꯀꯩꯒꯨꯝꯕ ꯕꯥꯏꯄꯥꯁ ꯇꯧꯔꯨꯕ ꯀꯣ ꯑꯗ ꯀꯩꯅꯣꯝꯃ ꯇꯦꯝꯄꯔ ꯇꯧꯔꯕ ꯃꯤꯇꯔꯁꯤꯗ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯎ ꯐꯪꯅꯦꯕ ꯀꯩꯅꯣꯝꯃ ꯃꯤꯇꯔꯁꯦ ꯇꯦꯝꯄꯔ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯁꯤ ꯀꯥꯟꯅꯕꯁꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯂꯣꯁ ꯔꯤꯗꯛꯁꯟ ꯑꯅ ꯉꯁꯥꯏꯒꯤ ꯃꯩ ꯃꯥꯡꯉꯝꯃꯤꯁꯦ ꯑꯩꯈꯣꯏ ꯀꯗꯥꯏꯗ ꯃꯥꯡꯉꯤꯅꯣ ꯈꯣꯠꯂꯤꯅꯣ ꯁꯤꯁꯦ ꯀꯟꯖꯨꯃꯔ ꯈꯛꯇꯗ ꯄꯥꯟꯗꯦ ꯑꯩꯈꯣꯏ ꯇ꯭ꯔꯥꯟꯁꯐꯣꯔꯃꯔꯗꯁꯨ ꯄꯥꯜꯂꯦ ꯂꯩꯀꯥꯏꯒꯤ ꯇ꯭ꯔꯥꯟꯁꯐꯣꯔꯃꯔꯗ ꯄꯥꯟꯗꯦꯕ ꯂꯩꯀꯥꯏꯒꯤ ꯇ꯭ꯔꯥꯟꯁꯐꯣꯔꯃꯔ ꯊꯣꯛꯂꯛꯏꯕ ꯏꯅꯔꯖꯤꯁꯦ ꯀꯟꯖꯨꯃꯔꯁꯤꯡꯁꯦ ꯆꯥꯔꯤꯕ ꯃꯩꯁꯤꯒ ꯂꯥꯏꯟꯗ ꯃꯥꯡꯉꯤꯕ ꯏꯅꯔꯖꯤꯁꯤꯒ ꯑꯦꯀꯥꯎꯟꯇꯤꯡ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯃꯩ ꯀꯌꯥꯝ ꯃꯥꯡꯉꯤ ꯐꯪꯉꯝꯅꯦꯕ ꯁꯤ ꯐꯪꯉꯒꯗꯤ ꯑꯩꯈꯣꯏꯅ ꯀꯗꯥꯏꯗꯅꯣ ꯑꯩꯈꯣꯏꯅ ꯑꯍꯣꯡꯕꯁꯤ ꯃꯦꯟꯗꯣꯏꯁꯦ ꯑꯩꯈꯣꯏꯅ ꯈꯪꯉꯛꯀꯗꯣꯏꯅꯦꯕ ꯑꯗꯒꯤ ꯍꯧꯖꯤꯛ ꯄ꯭ꯔꯣꯖꯦꯛ ꯃꯌꯥꯝ ꯆꯠꯊꯔꯛꯏ IST ꯂꯥꯏꯟꯗ ꯑꯩꯈꯣꯏ ꯀꯣꯕꯔ ꯀꯟꯗꯛꯇꯔ ꯃꯩ ꯃꯥꯡꯗꯅꯕ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯂꯣꯁ ꯇꯧꯗꯅꯕ LT ꯂꯥꯏꯟꯗ AV ꯀꯦꯕꯜ ꯃꯩ ꯀꯣꯠꯇꯅꯕ ꯁꯤ ꯃꯌꯥꯝꯁꯦ ꯃꯅꯤꯄꯨꯔꯗꯅ ꯈ꯭ꯋꯥꯏ ꯏꯍꯥꯟ AV ꯀꯦꯕꯜ ꯊ꯭ꯔꯨꯑꯥꯎꯠ ꯃꯅꯤꯄꯨꯔꯗ ꯄꯥꯜꯂꯤꯁꯦ ꯑꯣꯜ ꯏꯟꯗꯤꯌꯥꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯏꯍꯥꯟ ꯃꯅꯤꯄꯨꯔꯗꯅ ꯑꯍꯥꯟꯕꯅꯦꯕ ꯑꯣꯚꯔꯑꯣꯜ ꯑꯣꯏꯅ ꯑꯩꯈꯣꯏ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯁꯦ AV ꯀꯦꯕꯜꯁꯦ LT ꯂꯥꯏꯟꯗ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥ ꯈꯛꯇꯗ ꯁ꯭ꯃꯥꯔꯠ ꯃꯤꯇꯔ ꯄꯥꯜꯂꯤ ꯀꯩꯅꯣ ꯍꯥꯏ ꯑꯗꯨ ꯅꯠꯇꯦꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯁꯥꯔꯅ ꯊꯝꯕꯤꯈꯤꯕꯗꯣ ꯄ꯭ꯔꯣꯖꯦꯛꯁꯦ ꯋꯥꯟ ꯒꯣꯗ ꯑꯩꯈꯣꯏ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯕ ꯉꯝꯗꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯝꯐꯥꯜꯗ ꯑꯩꯈꯣꯏꯅ ꯑꯦꯀꯥꯎꯟꯇꯤꯡ ꯇꯧꯕ ꯌꯥꯕ ꯃꯐꯝ ꯑꯩꯈꯣꯏꯒꯤ ꯂꯤꯁꯇ ꯂꯩꯕ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏꯅ ꯁ꯭ꯃꯥꯔꯠ ꯃꯤꯇꯔꯁꯦ ꯑꯗꯨꯝ ꯄꯥꯜꯂꯒ ꯏꯅꯔꯖꯤꯁꯦ ꯀꯗꯥꯏꯗ ꯍꯣꯔꯤꯅꯣ ꯈꯣꯠꯂꯤꯅꯣ ꯑꯗꯒꯤ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯆꯨꯝꯃꯤꯕ꯭ꯔꯥ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯂꯥꯜꯂꯤꯕ꯭ꯔꯥ ꯑꯗꯩ ꯀꯟꯖꯨꯃꯔꯗ ꯀꯝꯄ꯭ꯂꯦꯟ ꯂꯥꯛꯏꯁꯦ ꯆꯦꯛ ꯃꯤꯇꯔ ꯄꯥꯜꯂꯒ ꯑꯦꯀꯥꯎꯟꯇꯤꯡ ꯇꯧꯃꯤꯟꯅꯕ ꯈꯣꯠꯃꯤꯟꯅꯕꯅ ꯌꯥꯝ ꯄ꯭ꯔꯣꯁꯦꯁ ꯈꯔ ꯇꯧꯔꯤꯕꯀꯣ ꯑꯩꯈꯣꯏ ꯑꯦꯛꯇꯤꯚꯤꯇꯤ ꯈꯔ ꯇꯧꯖꯔꯤ ꯑꯗꯨꯗ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯗꯤ ꯏꯝꯐꯥꯜ ꯈꯛꯇꯗ ꯄꯥꯟꯕ ꯅꯠꯇꯦ ꯑꯇꯩꯁꯨ ꯂꯣꯏ ꯄꯥꯜꯂꯤ ꯍꯤꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯔꯤꯕ ꯇ꯭ꯔꯥꯟꯁꯐꯣꯔꯃꯔꯁꯦ ꯑꯩꯈꯣꯏ ꯁ꯭ꯃꯥꯔꯠ ꯃꯤꯇꯔ ꯄꯥꯜꯂꯦ ꯃꯩꯁꯦ ꯀꯔꯤ ꯃꯥꯡꯒꯅꯤ ꯌꯦꯡꯅꯕ ꯀꯟꯖꯨꯃꯔꯒꯤ ꯄꯥꯟ ꯉꯝꯗ꯭ꯔꯒꯁꯨ ꯏꯝꯐꯥꯜꯒꯤꯗ ꯍꯥꯟꯅ ꯄꯥꯜꯂꯒꯁꯨ ꯑꯩꯈꯣꯏ ꯇ꯭ꯔꯥꯟꯁꯐꯣꯔꯃꯔꯗꯤ ꯄꯥꯜꯂꯤꯕꯀꯣ ꯂꯣꯏꯅꯃꯛ ꯇ꯭ꯔꯥꯟꯁꯐꯣꯔꯃꯔ ꯄꯥꯟꯕꯒꯤ ꯑꯩꯈꯣꯏ ꯁ꯭ꯀꯤꯝꯗ ꯌꯥꯎꯋꯦ ꯍꯥꯏꯕꯗꯤ ꯆꯤꯡꯗ ꯂꯩꯔꯤꯕ ꯇ꯭ꯔꯥꯟꯁꯐꯣꯔꯃꯔꯁꯦ ꯃꯩ ꯀꯌꯥꯝ ꯆꯥꯏꯁꯦ ꯈꯪꯒꯅꯦꯕ ꯁꯤꯗ ꯀꯣ ꯑꯗꯨꯅ ꯀꯟꯖꯨꯃꯔ ꯄꯥꯟꯕ ꯉꯝꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏ ꯄꯥꯕ꯭ꯂꯤꯛꯇꯗꯤ ꯑꯩꯈꯣꯏꯒꯤ ꯄꯥꯜꯂꯛꯈꯤꯅꯤ ꯕꯠ ꯏꯝꯐꯥꯜꯗ ꯍꯥꯟꯅ ꯂꯣꯏꯅꯃꯛ ꯁꯦꯆꯨꯔꯦꯠ ꯇꯧꯁꯦꯅ ꯑꯩꯈꯣꯏ ꯄꯥꯟꯖꯔꯦ ꯁꯤꯒꯤꯁꯤꯃꯀꯣ MSPDCꯅ ꯄꯥꯜꯂꯤꯕ ꯁ꯭ꯃꯥꯔꯠ ꯃꯤꯇꯔꯁꯦ ꯀꯟꯖꯝꯁꯟꯁꯦ ꯌꯥꯝ ꯍꯥꯏ ꯑꯣꯏ ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯥ ꯄꯥꯟꯕꯤꯌꯣꯕ ꯀꯩꯒꯨꯝꯕ ꯑꯅꯤꯁꯦ ꯗꯤꯐꯔꯦꯟꯁꯁꯦ +-5% ꯂꯩꯔꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯇꯣꯂꯔꯦꯠ ꯇꯧꯅꯦꯕ ꯑꯗꯩ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯁꯤꯅ ꯍꯦꯟꯅ ꯆꯥꯔꯕ ꯁꯣꯝꯒꯤꯁꯤꯅ ꯎꯠꯂꯛꯏꯕ ꯃꯤꯇꯔꯁꯤꯅ ꯀꯩꯒꯨꯝꯕ ꯆꯥꯗ꯭ꯔꯦ ꯍꯥꯏꯔꯤꯁꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯒ꯭ꯔꯥꯎꯟ ꯂꯦꯚꯦꯜꯗ ꯀꯨꯝꯊꯔꯒ ꯄꯥꯜꯂꯤꯕ ꯃꯤꯇꯔꯁꯦ ꯀꯩ ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯥ ꯗꯤꯐꯦꯛ ꯂꯩꯕ꯭ꯔꯥ ꯑꯩꯈꯣꯏ ꯇꯦꯁꯁꯨ ꯇꯧꯔ ꯂꯥꯛꯑꯒ ꯄꯥꯜꯂꯤꯅꯤꯀꯣ ꯑꯗꯨꯕꯨ ꯑꯃꯨꯛꯀꯁꯨ ꯇꯧꯅꯦꯕ ꯇꯦꯁꯁꯦ ꯀꯔꯤꯒꯤꯅꯣꯅ ꯑꯗꯨꯅ ꯁꯤꯒꯨꯝꯕꯁꯤ ꯌꯦꯡꯉꯒ ꯄꯥꯕ꯭ꯂꯤꯛꯅꯁꯨ ꯍꯧꯖꯤꯛ ꯊꯤꯡꯕ ꯍꯧꯔꯦꯕꯀꯣ ꯉꯁꯥꯏꯒꯤ ꯃꯦꯗꯤꯌꯥ ꯊꯣꯛꯄꯗ ꯑꯗꯨ ꯇꯧꯕꯤꯒꯅꯨ ꯀꯩꯒꯤꯅꯣꯗ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏ ꯈꯛꯇꯒꯤ ꯀꯥꯟꯅꯕ ꯅꯠꯇꯦ ꯄꯥꯕ꯭ꯂꯤꯛꯀꯤꯁꯨ ꯀꯥꯟꯅꯗꯣꯏꯅꯤ ꯏꯁꯥꯒꯤ ꯃꯩ ꯀꯌꯥꯝ ꯆꯥꯒꯦ ꯏꯁꯥꯗ ꯎꯕ ꯐꯪꯗꯣꯏꯅꯤ ꯑꯗꯨꯒ ꯁꯤꯒꯤꯁꯦ ꯄꯥꯕ꯭ꯂꯤꯛ ꯃꯅꯤꯅꯦꯕ ꯁꯤꯁꯦꯀꯣ ꯍꯌꯦꯡ ꯄꯥꯜꯂ ꯃꯇꯨꯡꯗ ꯁꯤꯒꯤ ꯃꯩꯁꯤꯅ ꯂꯩꯔꯒ
ꯄꯩꯁꯥꯁꯤꯅ ꯂꯩꯔꯒ ꯃꯩ ꯃꯌꯥꯝꯗ ꯄꯥꯜꯂꯛꯇꯤ ꯌꯦꯜꯂꯤ ꯃꯌꯥꯝꯅ ꯌꯦꯡꯉ ꯇꯧꯕꯤꯗꯣꯏꯁꯦ ꯁꯤꯗ ꯌꯥꯔꯤꯈꯩꯗꯤ ꯄꯕ꯭ꯂꯤꯛꯇ ꯑꯦꯋꯦꯔꯅꯦꯁ ꯄꯤꯕꯤꯌꯨ ꯁꯤꯗ ꯑꯩꯈꯣꯏ ꯁ꯭ꯃꯥꯔꯠ ꯃꯤꯇꯔ ꯄꯥꯟꯕꯗ ꯑꯩꯈꯣꯏꯗ ꯍꯤꯟꯗ꯭ꯔꯦꯟꯁ ꯐꯪꯉꯤꯁꯦ ꯀ꯭ꯂꯕꯇꯒꯤ ꯍꯧꯖꯤꯛ ꯀ꯭ꯂꯕ ꯈꯔꯅ ꯃꯥꯂꯣꯝꯗ ꯅꯠꯇ꯭ꯔꯒꯅ ꯀ꯭ꯋꯥꯀꯩꯊꯦꯜꯗ ꯎꯔꯤꯄꯣꯛꯇ ꯃꯣꯏ ꯀ꯭ꯂꯕ ꯈꯔ ꯄꯨꯟꯁꯤꯜꯂꯒ ꯃꯤꯇꯔ ꯄꯥꯟꯕ ꯌꯥꯅꯕꯁꯨ ꯊꯣꯛꯂꯛꯑꯦꯕꯀꯣ ꯁꯤ ꯇꯧꯕꯤꯗꯅꯕ ꯃꯌꯥꯝꯗ ꯑꯩꯈꯣꯏꯅ ꯑꯄꯤꯜ ꯇꯧꯖꯔꯤ ꯀꯩꯒꯤꯅꯣꯗ ꯁꯤ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯃꯥꯡꯖꯕ ꯂꯩꯌꯦꯕ ꯑꯦꯁ ꯑ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯄꯕ꯭ꯂꯤꯛꯀꯤ ꯑꯣꯏꯅ ꯌꯥꯝ ꯃꯥꯡꯖꯩꯌꯦꯕ ꯀꯩꯅꯣ ꯔꯦꯚꯤꯅ꯭ꯌू ꯂꯥꯛꯇ꯭ꯔꯒꯗꯤ ꯃꯩ ꯂꯩꯕ ꯉꯝꯍꯧꯗꯣꯏꯅꯤ ꯃꯩ ꯂꯩꯕ ꯉꯝꯗ꯭ꯔꯒꯗꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯁꯁꯇꯦꯟ ꯇꯧꯕ ꯀꯝ ꯉꯝꯃꯦꯕꯀꯣ ꯃꯩ ꯂꯩꯕ ꯉꯝꯃꯦꯕꯁꯤꯅ ꯑꯩꯈꯣꯏ ꯄꯕ꯭ꯂꯤꯛꯀꯤ ꯄꯩꯁꯥꯗꯨꯗꯒꯤ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯄꯩꯁꯥꯅ ꯂꯩꯖꯕꯁꯨ ꯅꯠꯇꯦꯀꯣ ꯒꯣꯔꯃꯦꯟꯅꯕꯨꯗꯤ ꯁꯕꯁꯤꯗꯤ ꯄꯤꯔꯤ ꯑꯗꯨꯏꯁꯨ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯈꯣꯝꯕꯁꯦ ꯈꯔ ꯍꯦꯟꯒꯠꯂꯛꯑꯦꯕ ꯑꯩꯈꯣꯏꯅ ꯃꯩꯁꯦ ꯀꯥꯏꯗ ꯍꯣꯏ ꯈꯣꯠꯂꯤ ꯃꯦꯟꯕ ꯉꯝꯃꯦ ꯇꯞ ꯇꯞꯅꯀꯣ ꯑꯗꯨꯅ ꯁꯤꯒꯤꯁꯦ ꯃꯇꯦꯡ ꯄꯥꯡꯕꯤꯔꯒ ꯃꯌꯥꯝꯅ ꯃꯦꯗꯤꯌꯥꯅ ꯄꯕ꯭ꯂꯤꯛꯇꯁꯨ ꯑꯦꯋꯦꯔꯅꯦꯁ ꯄꯤꯕꯤꯌꯣꯕ ꯁꯤ ꯄꯥꯜꯍꯟꯕꯤꯌꯨ ꯀꯩꯒꯤꯅꯣꯗ ꯁꯤ ꯄꯥꯟꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯈꯪꯕ ꯉꯝꯃꯔꯣꯏꯕ ꯃꯩꯁꯦ ꯀꯗꯥꯏ ꯃꯥꯡꯉꯤꯅꯣꯁꯦ